Dhanamanjuri University gi manungda thamliba security force lauthou matik chaba vice chancellor amasung registrar haptuna hauzik pangthoktana leiriba examination sing athuba matamda pangthokpiu haiduna university asigi Maheiroisingna chief minister gi Bunglow Tamna Thomjillakkhre Maheiroising adu Manipur police na ima kaithel mapada thattuna thamki loinana mafam aduda nakalani gi marakta ngaihak muknaduna makhatana Kangla Western Gate mamangda rally adu lakpada police na thattuna thingki Mafam adudagi amuk makhatana rally adu police ki athingba adu namkhaiduna lakpada governor mamangda police na thatuna thamki tungda chief minister unanaba punna Maheiroi kuntrana saba kangbu amana chief minister N Birenga unanaba changhanki Khongjang aduga mari leinana Dhanamanjuri University Students Union gi president Irom Dimo Chana Fongdorakpada Chahi Taruk Suraklaba University asida ngasi fauba matik chaba vice chancellor amadi registrar amata thamdana University asina afaba Maheiroi karamna puthokadoribano University asi mapu pandaba amagum thamba asi yaningde loinana matam kuina dagi taknaduna lakpa University asigi examination controller sindoktuna University asida pangthoktana leiriba examination sing pangthok pinaba haizeduna lakhiba adu ngasi fauba lengak asina thabak oina paikhat pidaba amasung athuba matamda University asigi isu khudingmak loisinduna Maheiroising ningthina mahi masing tamma fanghallu haina su fongdokhi Dhanamanjuri University Chahi Taruk Suraba University asibu state amagi Manipur gi oina amata ngairaba University Dhanamanjuri University Satra Manipur lengakna amati pamina kari oina ubige hadi satra gi wahangne Chahi Taruk Suraba University asigi mayam maru oiba administrative block asida university gi ne have staff hau leitri even regular BC esta karimta leibate university mapu pandaba university no sapana na phakat oireba nahandagi satra gi horoga lae satra gi pendaba ma university shutdown tore Toribadu authority ni jengsen biyogi muta moi moina paeba famse ke famga satri karisuna sum bidabi mong da famga le thoga ngameba smai sum laita university da muthat pe bana phatra haiba se satra me question level aije police marang hala thokpa list ju UG na thokpa list ju Dhanamanjuri University police serial number 56 yaroga leira bane asi leire khangna Manipur sarkar amadi university authority na satra jingje kari gi mem da khandri ba si kari gi no haiba sineba adu ngasi satra jing sangchaliba khongjang si matik chaba BC register happy habili sing hai ta gadi se anadagi satu jing ju talaga lai tuga phangdabu su yare satu jing sigi phangdibo ba khoi sakchau khoi chanchin da gi ni lai ba semester o semester exam chu sana bum da ma sana bum to ki habili khoi thamjari se sahi taruk sura ba university asida BC register lai kana kamaina chalai re inu haiba se masam isu masam sa dagi horoga usiki chau khenman gre satri ni matam chana maksu tau da ba exam matam chana tau bidaba sing ase matik sabu authority leram taragadi moina yengsinbir matungda thoroi haibse thamjage sumaina isu masam sala dagi authority chapsaba university leitabadagi sumai university ngasi mani nomda halakuni habse thamjage satra sing ngasi talebadi maje phangri howa khoi di lepalai tana chathuni gani habse ngasi sarkari maikaida ba mele